Federation of Indigenous Peoples Democratic Movement Fidam haiba loop asiga short form ga maming Manariba Families of the Involuntary Disappeared Association Manipur Fidam ga karigumba hiram amattada mari Leinade haina loop asigi President Kangujam Ranjit na phongdokrakli hiram asiga mari Leinana ngasi Palace Compound da leiba Women Action for Development Ward ke Conference Hall da pangthokpa paugi mifam amada wafam asi phongdokladuna Kangujam Ranjit na hai Families of Involuntarily Disappeared Association Manipur Fidam haiba loop asi semdringaigi mamang kumja lising anigi February 12 da mafam khangdana namduna manghan bikraba miyoi singi imung manung sing punduna ADHOC committee ama anthagi Ramananda High School da semkhe committee asi kumja lising ani ama fawba leiramkhe masigi matung kumja lising ani amadage committee asi Fidam haina state level organization ama oina safong lakhe matung tarakpada Fidam asi kumja lising ani ahumge lising ani sopna ahumge June kun humdoida Indian Trust Act 1882 gi makada register tawkhe Fidam gi motto asi truth justice amasung reparation da yumpham oibane Fidam safong lakpadagi organization asina lepa leitana mafam khangdana namduna manghan bikraba miyoi singi imung manungi mayum da chatuna pukmen paumen naba amadi awa nungai saruk yaminaduna ngasi fawba lakli haujik su makatana thokliba irang asiga mari leinana mangkraba miyoi singi imung manungi awa ana kayada saruk yaminare haujik thiba khangdana leiriba miyoi kuntra mathoigi poster campaign ama chathanaba sem sari marak asida haujik fawba thiba khangdana leiriba Kasar district ke Gosaipur dage Laisham Kamal Babu gi matangda haukiba November 13 da United Nations da report ama lankhat khre Chairak asida Families of the Involuntarily Disappeared Association Manipur Fidam ga short form the maming manaba Federation of Indigenous Peoples Democratic Movement Fidam haiba loop ama safong le haiba tare hariba loop asiga short form da maming manarabasu loop asiga thabak thauram singa Federation of Indigenous Peoples Democratic Movement Fidam ga hiram amattada mari Leinade amadi aikhoi khangbasu leite haina mahakna makha takhi Luriba wafamdi tawriba mohoigi organization sina tawba thabak thauram sing haiba tare siga akhoi leiriba hana leijaramiba Fidam asigadi yam chauna difference leiba adu tawbadabu moigi movement tudaida akoida question mayam lakpa haiba tare adugumba portion du lakpana maram hoidana sigumba gi tanjas da koi tangai fadana sigumba press misi pangthok tragadi miyam da koi bab ta da samun na lerakpa adugumba portion do matungda leitana ngai gi damakta koi Fidam gi haiba tare koi hana lejaram jiba Families of the Involuntary Disappeared Association Manipuri oina hojiki akoi gi hariba lamben aduda sangjal leiba dongi saitu ga di mari amata lene jadi haiba wapam do ngasi media ku tang sen